Force Singna Tongan Tonganba Mapham Singda Cadre Phaba Ngamkhre Security Force Singa Lona Thinkraba Lal Holup KCP Noyon gi Cadre ama Phaba Ngamkhre Cadre adu Imphal Iski Lamlai Chingkhu dagi Nepram Hari Mitei Elias Pari Elias Thembung Chahitra Mapani Nakalamarom dasu Lona Thinkraba Lal Holup KCP Taibangan bagi Cadre ama Masagi Yumdagi Fare Haidi Mioi adu Hobam Marak Ngangom Lekai dagi Haisnam Bobo Sing Chahi Kunchatre ni Mahak Miyam da Senkai Tungkai Chatabada Chongna Chena Bani Haidi Lona Thinkraba Lal Holup KCP PWG gi Cadre manga Imphal West Imphal East amadi Bisnupur District gi Khulai ga Konana Security Force Singna Phaba Ngamkhre Cadre Singa dudi Patchoi Police Station na Konba Kachi Khul Mamang Lekai Thangjin Khulen dagi Mayang Langbam Prem Kumar Singh Elias Nanau Chahi Kunganipan Lamphel Police Station na Konba Chingmairong Maning Lekai dagi Yambem Sital Singh Chahi Kuntramapan amadi Lamsang Police Station na Konba Lamsang Thong dagi Sorok Khaibam Inauton Singh Elias Nozan Chahi Kuntranipan Khalerian Kabidegi Khongban Tabam Inaungcha Devi Chahi Kyangkhai Nithoi Thanga Ngaram Lekai degi Nauba Singh Elias Prithi Chahi Tarani Pani Makhoi degi 9mm pistol ama magazine de yauba maru ama lokhat pangam ki